Airport Authority of India na CSR initiative ki makhada Jenims to lupa crore mariga lakh marfudra marigi senthang pithaduna trauma center ama hanganaba amadi anoba equipment furniture sing hapsanaba yanache ama khutye pinakre. Porampata Labor Central Dairy Plant ngasi Veterinary amadi Animal Husbandry Minister V Hankhalian na nauna amok commission tawkre vitamin A amadi D yaurba 45 ton milk chumthang su launch tawkre. State asigi kiho masi mapalamda yamna pamnari adubu mapanda thadokpada sel wangbana mapung phana thadokpa ngamdri haina Manipur gi Governor Dr. Nazma Hemdalana phongokre. CM na pikiba thajabagi matung ina maitaibu ST list chalhanaba paikhatba yaba thabak sing September 5 fawbada paikhalaktrabadi railways ki thabak sing thingzilagani haina schedule drive demand committee na Jason Wat thamlakli. Moredagi Imphal tamna thongpa van amada thonglakraga thiba phangdana leirakiba angom utamzet ngasi asib hakchang oinang khongkhang khulgi manakta leba umangdagi phangkre. Amasong hana leba asigi Prime Minister Oramba Dr. Manmohan Singh ngasi Rajya Sabha gi member ama oina washak lokre mahag Rajasthan gi Rajya Sabha sita unopposed oina karakibani. Makrumzari. Adom ning biri basi impact news ni ay kangan bam thoinu henbi hauzi pungja si phabu gi marui ba pausing miam da pizari. Jawaharlal Nehru Institute of Medical Science Jenims Porampata Accident Trauma Center ama hangbaga loinana anoba essential equipment furniture na singba kaya hapsin naba Jenims Society amasung Airport Authority of India ani gi marakta memorandum of agreement ama sahi tawnakre. Airport Authority of India gi Corporate Social Responsibility CSR gi initiative makada Jenims telupa crore mariga lakh marfudra marigi senthang thadagadoriba asiga mari leinana Bauprada laiba CM Secretariat laiba Conference Hall da Jenims Society amasong Airport Authority of India gi maroiba mihut sing saruk yaduna pangthokiba memorandum of agreement sahi tawnabagi thoram aduda Jenims Society gi President su oiriba Chief Minister Nongthombam Biren hai State asida Airport Authority of India na volume amasong amount na chingba amata yengdana pibiriba cooperation amasong intention asi yamna thagatli. Airport Authority of India gi Corporate Social Responsibility gi initiative makada lupala kontra manga gi mamal oiba ambulance ama pibikre masigi mathakta state asigi district ani Imphal West district lupa crore ama makhai gi senthang pibiduna toilet kun saduna khutsinakre. Aduga Chandel district sulupa crore ama makhai gi senthang the toilet kun saduna khutsinakre. Masidanatana Tata Company gi senthang makhada grassroots level dagi hauduna football training camp haukre. Polo fagat hananabagi damakta so akhanaba thabak paikhatkre masigi mathakta Thobalda Dairy Center ama hangkre. Asigumba thabak thoram kaya asi mamangdagi paikhatpa haukrabasu ngasi faubda state asigi praja singna khangdana leiri. State asigi damakta Paikhaliba asigumba thabak thoram sing asigidamakta chahi asiga September gitang tarukta state asida CSR conclave ama pangthokani. Hariba conclave asida state asigi oina punna farm amasung corporata humudra romna saruk yagani. Ngasigi MOA amasung pangthokadoriba CSR conclave asina state asida Paikhaliba asigumba thabak thoram sing asi state asigi praja section khudingmakna khanganba ngamlagani haike. One concern I want to request to the authority of Jenims Hospital, we need the everything with quality. The equipments which is going to be procured should be never compromise on quality. So whatever might be the agency, whatever might be the company, our priority should be on quality. Manipur we're having shortage of revenue. Economically, we're depending mainly on center. And we do not know much about this CSR. But something has already started earlier. But most of the peoples in the state doesn't care about this CSR. But this time, we came to know the importance and the benefit. Accordingly, we are inviting the most of the medias so that it can be a move to awaken the peoples who are residing in the state.
Thoramadugumari Lenana AAI Regional Executive Director Northeast Sanjeev Jindal Nahai Status the Airport Authority of India gi Corporate Social Responsibility CSR gi Initiative Makada Paikat Payaba Thabak Thoram Karamakai di Paikat Kre Makata na Paikat Nabasu Pandam Thamle Status the Ladyba Airport Asisu World Class Airport ki Thakta Semgat Naba Pandam Thamli Haiki Construction, maintenance, operation and upgradation of airports. We are also working hard for the underprivileged, and in that underprivileged upgradation, helping health sector is our first area. Another first area is education, and very soon with the efforts of Honorable CM, we will be starting one of its world-class airport terminal building and upgradation of airport with a cost of more than 600 crores. Porampata Central Dairy Plant ngasi Veterinary amadi Animal Husbandry Minister V Hankalian na nauna amok commission tawkre. National Dairy Development Board NDDB Anand amadi Tini Tata Trust India Gimitiyang Makada Manipur Milk Producers Cooperative Union Limited na plant asida puthokpa vitamin A amadi D yauraba fortified ton milk chumthang ngasi launch tawkre. Ngasi Veterinary amadi Animal Husbandry Minister V Hankalian Veterinary amadi Animal Husbandry Commissioner Sumant Singh, Director Dr. H. Chauba, Registrar Cooperative Society Robert Singh Ketrimayum, NDDB Anandgi Executive Director Minesh Saha, Tini Tata Trust ke Senior Advisor Vivek Arora Yauna, Porampata Leba Central Dairy Plant ngasi amok recommission tawke. Tungda Minister Yauna Central Dairy Plant ki Thabak Thoram Singh Yingsan ke. Nakalam the North AOC the Leba Hotel Classic the Pangto Kiba Thoram Amada Poram Pataleba Central Dairy Plant the FSSAI gi guideline Makada Putokpa Chumthang Hainaming Tonwa vitamin A Amadi D Yauraba fortified ton milk Minister V Hankaliana launched okay. Thoramadugamari Lenana Minister V Hankaliana Haikibada Veterinary Amadi Animal Husbandry Directorate Committee Makada Manipur Milk Producers Cooperative Union Limited Committee Makada Puthogliba vitamin A amadi D Ningtina Yauraba Chumthang Sangom na state asida Sangom gi awat pa ladiba asi karamakai kokhanba ngamlagani Union asana makata na hena ningtina thabak tobang ngamhananaba Central Dairy Plant asi Union asida yengsel hananabagi matam asi sangtoknaba lengak na khanaba laire Minister na makataraduna Central Dairy Plant na makatana Dairy Development Project kaya paikat na bahonabada National Dairy Development Board ki technical guidance darkar oikini loinana board ki maikaidagi su state asigi dairy farmer sing loinana lamdam asida punna khundaduna lady baching amadi tamgi myoy singi khalaga development project sing sembiu haina minister na apil tawki. The center plant which we had launched and inaugurated at Porampat is actually government dairy. The Department of Veterinary and Animal Husbandry had managing the dairy till it was handed over to the Manipur Milk Producers Cooperative Union with effect from 1st July 2010. MOU, a Memorandum of Understanding, was signed for handing over the dairy between the state government and the milk union. We are in the process of extending the term of MOU in order that Manipur Milk Union will continue to handle the dairy plant for the benefit of the public. Ngasigi Thoramaduga Mari Lenana Central Dairy Plant ki MD Dr. NG Ibotombi na Fungdorakpada ngasi nauna commission Toraba Central Dairy Plant asi nongmada liter listing kun puthokpa ngami adubu hazifawagi oina plant asida liter listing taruk puthokpa ngamli Plant asida hausi puthokliba sangom asi vitamin A amadi D ningthina yauraba fortified sangom ni loinana sangom makhalasi FSSAI na certified tauraba aikoi mioibana sizinabada kanaragadaba package sangom ni haina MD asana phongdoki Central Dairy Ladiba Sangom City Dairy ki technology da chatlaba hairaba expert kamu mayam singina khoisi puthokpani protein fat calcium mayam singchi loin indication tawi aduga fat percentage koi miyo chaba da irai lain tumangamba adigi SNF solid not fat
8.5 ta koi phajana adjust tawga hari putu si yam qualified oiba standard oiba sangom makhalamani hari si akoina launch tawdri mamang ta su hongna koi national dairy development board tata gi hari sing se sample sing che moi laga yengi kodak kodak ta anwai sample je testing tom tung da akoi gi milk se pura standard ore hadana moi na su akoi da sage fasai na su koi licensing pirki ading matakta hoju chik launch story basa masi makoina ayaba certified to pi bani Manipur gi Governor Dr. Nasma Heptulana State asigi kihom asi mapalam gi miyamna yamna pamnari adubu mapalam da thadokpada sel wangbana mapung phana thadokpa ngamdri haina phongdokre Churatanpur district ki Khosabung DC headquarters to leba Khosabung ground da pangthokpa train thoirak suba Manipur state level pineapple festival hudokpagi thoramda governor na wafam asi phongdokhibani Manipur Pineapple Festival Committee na sinduna pangthokpa thoramadda governor na kumhai ama pangthokpa haiba asi pandam amagi damak pangthokpani kihom haiba asi state asigi oina yamna maru oiba horticulture gi pothok amani pothok asida lomi kaya na mapal tangduna hingli kihom gi demand watpa leiroi maramaduna pothok hena puthokpa mathau tai haina phungdokhi governor na makha taraduna pothok ama processing tawduna mapalam da thadok naba taknaduna lakli hairaduna kihom gi akangba slice amadi powder oina puthok labadi mapalam da thadokpada sel yamna changloi haiki nongmogi oina pangthoki bakum hai aduda stall nifuma pan hangduna lomi singna makhoi makhoi gi kihom gi pothok sing thamki kumai aduda apaba kihom puthokpa lomi da Manipur Pineapple Farmers Award khutsinaduna ikai khomnaba utki and health potent. There is a large potential for economic activity based on this horticulture crop to increase the income of the farmers. Demand is never an issue and there is a need to produce more while simultaneously taking up processing so that the fruits remain available throughout the year to enhance its economic viability. The shelf life of the fruit is rather short and the transportation cost of the state is formidably high, and as such, while some percentage of this wonderful product gets consumed in the state, plenty gets wasted. Moredagi Imphal tam thoglakpa van amada thoglakhrga thiba phangdana leirakhiba angom utamzit ngasi asiba hakchang oina phangkre hairi thogdogasigi matang de impact news na phangba pauda tha sigi taranipan da van amada utamzit Moredagi Imphal thoglakpada khongkhang yorakpada mapan thokpa chatkibadagi thiba khangdana leirakhibani hairi thogdogasigi matang da miyamna More police ta pau piraba matung lekhidraba utamzit thiduna lakhibani ngasi ayuki pung 10 makhairom taba matamda miyamna khongkhang khulgi ground dege kilometer amarom chatlaga leba umang amada siraga leramba thengnarakibani loinana maphamadu da technopol police amasung forensic science ki kangbu laktuna yengsilaba tungda asiba hakchang lokhatuna mokta thamkre Panbayai, Lekhidraba Utamzit Imphal West ki Iram Siphai dagini mahak haukiba August 15 more dagi Imphal thorakpada lambi da mapal thokani haiduna gari dagi kumthakhibadagi thiba khangdana leirakhibani Maitai Mitaibu schedule tribe list chalhanaba paikhat payaba thorang sing paikhat lagani haina chief minister na thazaba pikiba adugi chapchaba wafam lakliba September 5 fawbugi manungda khangandrabadi thangnaba numit September 6 tagi railways kamari lainana thabak sing thingzilagani haina schedule tribe demand committee na khangalakli ngasi thangmai bandalai bai ima khunthokhan bi sanglenda Paumi Singha Unabada STDC gi President Dhiras Yumnam na phongdorakpada haukiba Mars ahumda miyamgi oiba achauba rally ama chatuna warep kaya lauduna schedule tribe list chalhanaba khongjang kaya changsanke loinana assembly da chief minister na suhira masigi matang da yengsinna thazaba pikibani hairi adubu lok sabha election gi code of conduct lakhiba yauna ikang thokpa amadi tongan tongan ba political gi oiba nena tadabana maram oiduna STDC gi khongjang matam khara hantoktuna lakpani Haukiba tha taruk lom asida maitai mitaibu schedule tribe list chalhanabagi paikhat payaba thorang sing mapung phana loishinba yarba fawbada ngasi fawba lenga ki maikai dagi wahai amata haidaba asi laibak thibani haina Dhiras Yumnam na thamki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯩꯇꯩ ꯃꯤꯇꯩꯕꯨ ꯒꯤ ꯉꯥꯛꯂꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯔꯦꯜꯋꯦꯁ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯞꯇꯦꯝꯕꯔ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕꯗꯤ ꯔꯦꯜꯋꯦꯁꯀꯤ ꯊꯕꯛꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ रेलवे कंस्ट्रक्शन से थिंगे है अखोई वारेपनी अदुगा मतमदुदैदा डिटेल्स प्रोग्राम करी करी मखा लाकदगे है तारीख तरुक की ममांग असले अखोई सोयदना लाउथोकसगनी से मियामना खांगनजनी अखोई मैतै सिंग असि मा की पोंगलफम लमदम असिदा साइदांग ओलकदोरे हबा मरमदे अखोई लमसे ओपन टू ऑल मी खुदिमक्ता लोइनम हांगदोगा थंबनिना कई मखन की प्रोटेक्शन अमत लेतबनिना सिगिगा मरी याम लेनना ngasai रेलवे की लाइबा कांगबुदुना अखोई की इशू से सेटल तौद्रिगद बोय लाखिबा तारगदे फ्लड गेट अमा हांगबदोना मिराम चा मयाम अमा लाक्तना अखोई लेबाक्सि मान इना करा खुन करोड़पति मिलियनियर मयाम लाकन मीगी मखुत्ता माइथीबा हाइबदो अखोई लेबम लेतबा क्वेश्चन चमा तागनी खलुबदगी ख्वाइदगी ना साथीबा रेलवे सिनी अखोइदा अखोई एंटीथेसिस ओरिबा अखोई डिमांड सी ओपोज द लाइबा प्रोग्राम पुनमकी मर्दम सिना ख्वाइदि खदोगती खले हायरगा मैदा कोई टारगेट तौ मणिपुर लेंगांगना था सिगी तांग कुनिपान फावबगी मनुंगदा असम राइफल्स ना इंडो म्यांमार फ्रेंडशिप गेट द चथोक चसिन तौबदा अपनबा पीबगी थवंग असगी मतंगदा पाउखुम पिरक्त्रबदी थंगनबा नुमित्तगी अकनबा खोंजंग चंगसिलगनी हाइरि हिल ट्राइबल काउंसिल HTC मोरेगी ऑफिस द खोंजंग चथरिबा सिंगा पाउमी सिंगा उनबदा HTC गी एग्जीक्यूटिव मेंबर सैथोंग हाउकिबना इंडो म्यांमार फ्रेंडशिप गेट नंबर 1 अमदी 2 यावना अतोपा बॉर्डर एरिया सिंगदा पोट होंदो होंजिन तौबा नोमगी चंगदबा यादबा पोलम सिंग पुरकपदा आसाम राइफल्स ना एयरपन पी थौंग असगी मतंग द टेक्नोपोल डीसी की खुथांगदा फॉरेस्ट मिनिस्टर द चार्टर ऑफ डिमांड्स कया पिसिनख्रे अगस्त कुनिपान फावबगी मनुंगदा मखोइना तालिबा डिमांड सिंग लेंगा की माइकेदगी थबक ओइना ओंथोकलक्तबा तारगदी खोंजंग लेप लेतना चंगसिल लगनी हाइना फोंदोरखी महौसागी अकोइबगी सक्तम कनबा असि मियामगी मतेंग यावदना लेंगा खक्तना ngamloi हाइना फॉरेस्ट एंड एनवायरनमेंटल मिनिस्टर TH श्याम कुमार ना फोंदोखरे वाफम असि जिरीबामगी बाइबोनी द लेबा बैम्बू नर्सरी अमदी वन महोत्सव नर्सरी सेंटर गी फिबम सिंह येंगसिन बचतपदा हाइखिबनी जिरीबामगी DFO इबोमचा SP मोबी यावना चटखिब खोंचत अदुदा मिनिस्टर मखा ताना हाई लेंगा की मरी लेनब सिंह महौसागी सक्तम असि कन्ननब तोंगान तोंगान थबक कया पाइखतुना लाखली अदुबु लेंगाकना फनायामना होटनरबसु मणिपुरगी मफम कया द लेप्तना उमंग वामंग कया कोकथोकली मरम असना मियामना महौसागी सक्तम कन्ननब होटनबदा मतेंग पांगबियु लोइनना ngasi येंगसिलिबा बाइबोनी द लेरिबा नेशनल बैम्बू मिशन की मखादा लुपा लाख 13 चंगना सेमगलिबा बैम्बू नर्सरी असना जिरीबामगी अकोइबदा लेबा मफम कयादा वा थादुना लमदम असिगी सेनमिटलोन द चाउना कानबा पीबा ngamlagani हाइखि मिनिस्टर की खोंचत अदुगी मखा तारकपदा जिरी मुक्त हांगबा फॉरेस्ट रेंज ऑफिस अमदी पुलिस पैकेज पोस्ट सिंह अमदी माइग्रेंट चेक तौबगी थबकसु येंगसनखि इंडिया में चलकांदा डिपाइन पैकेट थो मैम जी कोई चलगे यंगद्रगदी कोई मद खंगदबा अदुनि पर्सनल लाकान मफम जी यंगीबा डिपार्टमेंट थक थमय सिंग थबक सुबिरंबा अमदि सम नजर प्लांटेशन कोई लोकेन जिंगी कोई volunteers worker मैम सिनरकांदा जी बांगी जगह जी बाइबोनी आबि जगह से कोई समय सिमकबा लमदम मसिगी अमदि सिउंबा एरिया से जिरी बांगी डिस्ट्रिक्ट असिगी लेबा अहांग मफम जिंगसी सिन रिप्रेस थाजलकांदादि जुम कालिबेस तोथोनी उमंग हाते तोनी हेन इकोनॉमी फरनी हाबदि पामदा डिपाइन पैकेट पनी अदुगी इंस्पेक्शन लापनी अदुना इन मयाम हाइनिंग मदुदी कोई लमदम मसखपा अमदि लमो अमगी असंग मान थलनबदा ग्लोमे ओबनि गाथोप लमदम सि प्रजासिंग अचौबा सपोर्ट संगे डिपार्टमेंट ngam कम्युनिस्ट पार्टी ऑफ इंडिया CPI मणिपुर स्टेट काउंसिल लिंकट खिबगी चाही हुमद्रानी थोय सुबमपो कुमोन ngasi इम्फाल ईस्ट की इरिल बुंगदा लेबा मणिपुर हुए लालोंग थांगता कल्चरल एसोसिएशन की होल द पांगथोखरे लोनना पार्टी असिबो मपांगल कंखनबा अमदी मियामगा अफबा मरी थमननबगी पांदमदा हयेंग फावबा चथगदबा खना नैनबगी मिफमसु केरलादगी MP ओइना कारखिबा CPI सेंट्रल सेक्रेटेरिएट मेंबर कॉमरेड बिनोय बिस्वामना हौदोखरे लोनना मपो कुमोन असिग मरी लेनना MP बिनोय बिस्वामना हाइखिबदा हौजिक लेबाक असि अरुबो फिबम द लैरबनी सेंटर द पालिबो BJP लेंगाक असना मियामगे मायोक्ता तौनिंगबता तौदुना डेमोक्रेसी बु मसक थिहले मसी थिंगहौनबा मणिपुर बु अवनबा मायोन अमा अमदा
puraknaba hotnaramba irabot kumbagi wakhalol mangda thamduna thabak tawba matam oire haiki. They have got the mosaic in the true sense and they continue the struggle under the banner of Marxism. That's why we can say that we are all part of a great movement spread all over the continents. We have communist fraternity in all countries, and that feeling of oneness tells us that threats may come, difficulties may arise, enemies may oppress us. Sometimes they will try to defeat us, even to kill us. But we tell them they can't kill us physically. They may be able to do it, but ideologically, spiritually, they can never kill the communist movement. They can never kill the communist party. They can never kill the communist ideology. Communist Party of India CPI gi National Executive Member Dr. Moirang Them Narana Phongdok Cuba da leibak asida hauzik miyamna tangdu leita daba ama thengnariba asi lengak lon soibadagini. Masidagi kannanaba communist mapangal kalhandaba yade Jammu and Kashmir dagi Article 370 loktoktuna Union Territory ani thokna khaidokiba adugumna Manipur amadi North East states singdagi Article 371 loktokloi hainingai leite. Masimag lamdam asigi miyamna mipaiba poknaribani. Masigi ona tainabada India lengak na tongningbada tawraglabadi Manipur miyamna yaroi haike. ngasigi samaj si de khoin uba phangi madi tangdu leita daba hana sunabana pik thalaba tahaidraba uhidraba wakhalon thabu kuto punamoksina numit khuningi mangda sangchangna uribane ba masi raiti gi param soirak padagini masidagi chumthong horbada communist party mapangan kalan bagi tangai fatbale article 371 da abcd na koi gi awang nung poki lebe state sing sior who knows kashmir di yarga manipur si next day de kari tor kadege si kanan haiba ngambage hujiki moidi absolute majority phangedra pangpong da pong tauning bata taugani haibagi bhabda chathare porasida ngasi manipur gi prajana langtang nariba naga accord ki wafam state sigi territorial integrity gi wafam adi burma border gi dispute mayam punamakse ai khoina pamjaba khoina dabi tori punamakse ona tene bada mohin thokmo tawre sibu hekta torok pi yadro Manipur Police na lamdam asidagi mayai kabachinjak maru fangna muthatnabagi pandam da chatharakpa drive ke sarukama oina ngasisu miyoi ani dagi lupa lak tararongi chang oigadaba WY tablet lising tara Imphal East Police na fagat pangamkre Pharba miyoi ani adudi Kanchipur dagi Huidrom Razen chahini futaret apokpa lekhidraba Udoi amadi Basikhong Maimom lekai dagi Maimom Basanta apokpa lekhidraba Mohorini Masing yamlaba drugs sing adu ngasinung tilpung ani makhairom taba matamda Kiamgai Karate Hall area da police na achat awak sing check tawbada Huidrom Razen phabangam khibani loinana nung tilpung oho makhairom taba matamda Maimom Basanta su Sagolban Moirang Lerak parking dagi paisaga konana phagat khibani Sangai yumfam da miyoi ama heroin powder gram 35.02 ga konana phare district asigi SP Dr. S. Ibomcha gi lamjing makhada additional SP TH Desorjit SDPO Thawal M Besorjit Thawal Police Station amasung Thawal Women Police Station ge official yauna CDO Thawal gi apun batim amana phagat khibani pharaba heroin adu local market talupa lising yankhai ga chamnga marfudra oigani Pharaba miyoi asidagi mobile phone ani amasung heroin number 4 loan na haplaga thamnanaba patra su phagatki Pharaba miyoi asi makhataba wahang pauhangi damak Thawal Police Station the sinak kibaga loinana makhataba case lokhat khre hairi Lupa lak manga makai henbagi Indian made foreign liquor sing Thawal Commando gi team amana miyoi amadagi phagat khibaga loinana wahang pahong chathabada mari lenaba miyoi ani amasu phagat khre lona yadaba mongda foreign liquor kya ama yum amada leire haibagi akaknaba pau ama ngarang nung tilpung ama makhairom taba matamda phangbadagi Thawal district ki SP Dr. S. Ibomcha gi mityeng makhada additional SP operation Sachidananda Soibam na luchingba commando team amana Khongjom Chingtham maning lekai da drive chathabada Khangembam Abhiram Singh koba miyoi amagi yumda punna lupa lak manga lising humudra mapanga chatrukki senpham oigadaba foreign liquor sing adu phagat pangam khibani police na drive adu Chathaba ubada chena na hotnaramba miyoi amasu phare pharaba miyoi adudi Chandel district ki liwa laikundagi Jafet Vara chahi kuntra humdoine
Makhatana police na wahang pahung chathabada mari lainaba mioi ani amasu phagatkhre. Pharaba mioi ani aduna Khongjom Chingtham Maning Lekaidagi Leimapokpam Chandra Kumar Chahi Kuntra Manga Apokpa L Tomba Amadi Khangembam Pritam Chahi Kuntra Apokpa KH Abhiramne Pharaba mioi Singh aduga loinana makoidagi phagatkiba yu Singh adu Thawalgi Excise Department ta sinakre. Kabuiningol Remai Chungamlu Gimisibo All Manipur United Clubs Organization Amuko na Cherolamada Yamna Kana Yaning the Bafongdorakli. Loina Namisi Asigi Achumbalangla Lang Zillingang Atumatamda Miam the Kanghanaba Sucherola Sina Makatarakli. Indo Myanmar Ngam Kai Manakta Nifuhum Dursuba Assam Rifles Samasung Mori Commando Gi Apunba Kangmu Amana Lalholu Pripak Pro Gi Second Lieutenant Ni Haibamisak Ama Pare Haidi. Parabamisak Adu Wangzing Awang Lekai Degi Ahaibam Ravi Elias Newton Jahi Kuntra Mathoi Apokpa Lekidraba Mangini. Impact News na Fangba Powder Rabi Asi Akagnaba Pau Ama Pangbadagi Nifuhum Dursuba AR Amasung Mori Commando Gi Apunba Kangbu Aduna Thiba Humbada Pabangam Kibani Haidi. Matang size break kami lagzage break matung dalibaga sige hanagi Prime Minister Dr. Manmohan Singh asi Rajya Sabha gi member amo ina washak lauki bagi pau amadi Manipur amasung malam gi tongan bei pau sing puduna lagsage Impact News sumit yang taduna lebio mem amu khana taram nok chari bulletin asigi makha taba pau mem de pizari hana lebaga sige Prime Minister oramba Dr. Manmohan Singh asi Rajya Sabha gi member amo ina washak laukre Dr. Manmohan Singh bu member amo ina Rajya Sabha gi Chairman M Venkaya Naidu na washak lauki Banbayai, Manmohan Singh, Rajasthan ki Rajya Sabha Sita ano postoina karakibani. Loinana Mahag, Upper House asidagi, Jali Bachahi asigi Jun Taramarida retirement pangkrabamatung, Rajya Sabha da amuk halakibani. Mahag Mamangda Assam State ki mihut Sinduna House asida lairam kibani. Jal Sakti Abhiyan ga mari lainana NIT Manipurna laugadaba thodang singi matangda ngasi Langolgi NIT campus ta leba seminar hall da khananabagi thoram ama pangthokre thoram adu Water Resources Minister Letpau Haukipna athoiba mithungnan oiduna hawdokhi loinana ising yoktuna thamnanaba India gi Prime Minister Narendra Modi gi liching makhada changsilakliba khongthang asiga mari lainana NIT Manipurna su saruk yaduna Jal Sakti Abhiyan bo mapung phananaba honarakpa asi pungning thogatningai oi haiki ngasi gi thoram adu ga mari lainana Directorate of Environment ki Deputy Director Dr. T Brajkumar Mahut ki Director Hari Kumar amadi KVK Chandil gi Actor Dr. K Sonamanina Jal Sakti Abhiyan Gamari Lenana Paikhat Payaba Thoram Singh Gimatang da Wafam Kaya Thamki Lenana NIT Manipur gi Department of Civil Engineering gi Assistant Professor Dr. NG Romanjit na Fungdorakpada Tongan ba Line Department Singa Khutsam Naduna Phase 9 na pangthokadaba Abhiyan asida NIT Manipur na su mapung phana saruk yana na bagi wakalolda ngasi gi thoram asi pangthokpani haina fungdokhi Let us pledge today that artificial conservation of water through digging ponds and dams will be constructed, but it is artificial. The real conservation will be coming through plantation of trees. Tremendous afforestation has to be done. Only then water will be conserved. In larger interest, I'd like to appeal to all people of Manipur to plant trees, at least 20 trees in a month by every citizen. Institution, officing, organization, masi masa masagi oina tawraga campaign asida million changna ba haina thadarakpani magi tongana fan leite akoi hojigi leibe resources tagi pull up tawraga akoina water conservation se isa isa gi base level da manage to conserve to ba sida mata startup to program ni matamasi am to work to darkar lei September 15 the first phase haina moina classify tawra thami program sing initiative oina aduga drought prone state na October da gi first phase lotion baina Uttara Sanglen Sana Konung Nasindano Umanglai Harau Buddha Saruk Yaba Amaiba Amaibi Amadi Pena Asaiba Singi Oiba Uno Konde Hunbagi Tauram Hybidi Refresher Course Haukiba Tha Sigi Tara Humdoidagi Pangthoktuna Lakiba Adu Ngasilation Kre
Uttara Sanglen Sana Konung the Pangthokiba refresher course Lushanbagi Thoramaduda, Uttara Sanglen Sana Konungi Publicity Secretary Lystrom Poirito Nafungdorakpada, Manipur Ladyba Kanglei Haraubagi Machata Amaga Manadaba Kaya Thorokliba Asi, Chap Manaba Amadi Achumba Kanglon Amada Tambangam Nanaba, Maidingo Laysembasana Jawbagi Lamzing Makada Thoram Asi, Jahi Kudingi Pangtokani. Uno Konde Hunbagi Thoram Aduda, Amaibi Chama Kuntaret, Pena Asaiba Taramanga, Amasung Amaiba Taramarina Sarukyaki. Koi Tangai Padana, Lamdam Masiki Ladyba, Kanglay Haraugi Machat Asi, Manava Mada Purak Nabahot Navada, Ekoi Hairiba, Masida Sinta Pangbiriba, Amaiba, Amaibi, Ligipena, Saiba Singsi Taudang, Saubu Maramna, Ekoina Mapunguina, Hairiba Tauramasi, Bangtok Sabani, Luinana, Masuina, Amaga Magi Iman Manadaba Ganglun Sing and Dusum Toknava, Tauramasi Chatazabani, Luinana Masiki Makata Rapada, Akoina Laibungi Ladyba. Committee sing adusu ikoina phaminna rakanda kanglai haraugi machat ase henna phajaba adugu machat nama oiraknaba sinjabagi thauram adu pang Sanalupa Pura Dalal Lanthumna Equigi Asingba Lal Nate Angang Singna Equigi Asingba Lani High Education Minister Thokchom Radhishyam na Fungdokre. Thawal District ki Khangabok Assembly Constituency ki Manung Chanba Salungfamda Nauna Saba Kangthok Chau Upper Primary ki Building Sangabagi Thoram da Wafam Asi Fungdokibani. Thoramadu da Minister Radhishyam na Makatana Aikoina Equigi Lal Oiriba Angang Sing Asibu Ningtina Sembi Bada Mama Mapa Sing Danatana Oza Singisu Achau Badai Tele. Angang sing asina tungda lamdam asigi yumbi oirakadabana makhoi bu matik chaba miyam amadi leibak ki thabak tawrakadaba mi amamam oihanaba hotnaminasi haike thoramadu thobal gi DC jila parisad amasung miyam na sarukyaki B.Ed second year pupil teacher na sindana Teaching Aids Exhibition ki Thoram ama DM University ki campus teleba multipurpose hall da pangthokre. Thoram aduga mari lainana Teaching Aids Exhibition adugi program in charge Dr. T. Surendra Nahai. Asigumba Thoram asi Mahiroi singda mahai masing tamba amasung takpagi tongan ba technique kaya adu khanghananaba amasung khangminanaba gi pandam da pangthokpani. Masinatungda B.Ed ki mahiroi singda khwaidagi hena apaba oza ama oihanbada achauba mating oigani haike. Ngasigi thoramadu da tongan ba school tarani thoigi mahiroi cham kontra romna sarukyaki. Satra Singna Sabangatani, Satra Puna Chamaga, Contrani, Makoisi, School da, like Takpa Chatri Mumanga, Numi Humni 1920-21, say, Ozamana, Takpa the Changa, the good ma'am, Sing, Mokoi Hapchale, Mokoi Takpa Hire, Luina Narang, Siamu full class, the Anbaloira Kanda, Ozamana, Taki Bakanda, Chumna the Wahing Aktana, Wataba, Yingba, Toba, Matarkar, even a Maramora Kanda, Tobuting Arang, Lois in Greoji, Ying Bagitabokni, Yangan of Honabakanda, Putoka, were teaching Etchi, like Tuga Marine, Lehana Targa, the Angang Sing, Nutizagi, School Kani, Maram de class. Yamna nungaiba mongla takpi targadi aduna ko jama oina teaching etu karamai sinagani habagi training disu asigulma Deng College of Teacher Education da koi training program piri Thawal district yu nasu tha ahum chupna chathagadaba taret saba economic census ngasidagi hokre census khangtok nabagi thabak adu district adu gi DC oiribi and bandanana DC office ta hodoke census program adu hodokpaga mari lenana census ki official singna data khomba lakpa matamda miyam na mating Tobiu, census asida yumpham oraga miyamgi chawkha thorang thabak lokhat kadori bani haina phongdoki. Thoramadu district adugi government service center singi mihut sing amasung census ka mari lenaba department singi mihut sing na sarukyaki. Imphal East District asu taret suba economic census khangtok nabagi program haudokre. Economic census khangtok nabagi program adu district asigi soibam lekai da leba common service center da deputy commissioner Rangita Bliwai khomna haudoke. Program haudokpagi thoramadu da Imphal East KSP Housam Jogesh Chandra yauna census ka mari lenaba official kayana sarukyaki.
asida lakador enumerators singsi mayam moina data mayam khoma matamda asengba data bibiu maramdi outcome of 7 economic census is important hoy. It's not just aigi asagi district tanatana even aigi state level amasung aigi national level da masi am boru hoy maramdi sege lakador data mayam sina koi india gi hoina koi national business register si ko shemangam godorimo ana quality data amasung asengba data laibusina aigi future da lakador any kind of scheme programs government of india gi makhada as well as government of manipur gi makhada koina honama matamda sina baseline data oina aboi some economic census oige. Meet the prominent personalities for a successful career haibathimda haukiba August Mari dagi chathaba haukiba thagi ahanba amasung aroiba nongaizung numit khudingi chathagadaba thoram asigi anisuba episode lakliba August kunmanga gi ayuk pung mapan taba matamda Nambol Higher Secondary School da pangthoklagani haina the Development and Protection United Voluntary Organization na chirolamada hairi loinana ahumsuba episode na mathang tha September amagi ayuk pung taret taba matamda Role of Youths for Future of Manipur haibathimda pangthoklagani haidi Hindu lining chatpasingna ngasigi numit asi lining laishol ki chatnabi amasung harau tayambaga loinana Lord Krishna ki mapuk numit haibadi Krishna Janmashtami ki thoram lebak sen bathungna pangthoknari thoram asi Manipur da su Sri Sri Govinda Temple Hanuman Mandir amadi ISKCON na chingbada pangthoknari Lord Krishna gi mapung numit asida lamdam asigi Hindu lining chatpa miyamna lining singda laishang singda laknaduna lai khoram nakhi amadi athuma house sing katnakhi Manipur Gita Mandal na sinduna Lord Krishna gi mapung numit kamari leinana mandal gi thoram sing pangthokre thoram aduda chatnabi gi matung ina lining laishol gi thoram kaya pangthokpana mapung oiba saktam oikhi Krishna Janmashtami numit kamari lenana IPR Minister Thongam Biswajit na miyam da maru ina Hindu lining chatpasingda yaifa paujel pirakle Minister gi paujel da hai Lord Krishna na Bhagavad Gita da tambiri basing adu ekhoina ngak na chatna bahonasi loinana numit asina lakpada lamdam asida khundaminari ba furu masel gi marakta nungsinaba tangdu leitaba chawkhatpa nungaiba purakpa oirasanu hairi Disability Competence Meet the People haiba hiramda workshop amangarang rims ta pangthokre thoramadu maru eba disabled oiraba miyoi sing na thengnariba khudongcha daba awaba sing adu khangtoknaba pandamda pangthokpani There is no planet B. Haibathimda Bisnupur District ki manung channa public school oinam da tree plantation gi matang da nomugi oba awareness program pangthokre amade school asigi akoibada uchar kaya thakre thoramasi Divisional Forest Office Bisnupur gi mating makhada Salai Holdings Private Limited ki masaloishang ama oiriba Smart Society na sinduna chathakibani ngasigi thoramade da Forest Range Officer S Ratan Kumar Smart Society gi Secretary N Dhanapati amadi public school gi principal Uthang Thongram na sarukyakhi Cookie Films Development Association Kufida amadi Cookie Gospel Artists Association Kuga Hairiba Loop ani asi Cookie Furuf ki Ladybird tongan tongan balub singi apun babodi ama oiraba Cookie NP Manipur na ngasi recognize tokre ngasi Cookie Inda Kufida amadi Kuga Hairi balub ani asibo Cookie NP Manipur gi makhada lay balub ama oina masak khangbagi thoram pangtokhe thoram aduda Kufida amadi Kuga gi thau pubasing saruk yakhibaga loina na Cookie NP Manipur gi makhada lay tongan tongan balub singi mihud sing saruk yakhi loinana loop ani asigi awa nungai khudingmakta ngasidagi Cookie NP na saruk yaragani hairi Arab the bulletin asigi headlines amuhana miyam da thamjadi Airport Authority of India na CSR initiative ki makhada Jennings lupa crore mari ga lakh marfudra mari ge senthang pithaduna trauma center ama hangnana ba amadi anoba equipment furniture sing hapsana ba yana che ama khudiyek pinakre
Porampata leba Central Dairy Plant ngasi Veterinary amadi Animal Husbandry Minister V Hankhalian na nauna amok commission tawkre vitamin A amadi D yaruba 45 ton milk jumthangsu launch tawkre. State asigi kihom asi mapalamda yamna pamnari adubo mapanda thadokpada sel wangbana mapung phana thadokpa ngamdri haina Manipur gi Governor Dr. Nazma Heptulana phongdokre. CM na piki bathazabagi matungina maitaibu ST list chalhanaba paikhatayaba thabaksing September mga paubada paikhalaktrabadi railways ki thabaksing thingzilagani haina Scheduled Tribe Demand Committee na Jackson Wat thamlaki. Moredagi Imphal tamna tholakwa van amada tholakraga thiba phangdana leirakiba angom damzet ngasi asib hakchang oina khongkhang khulgi manakta leiba umangdagi phangkhre. Amasong hana leba asigi Prime Minister Aramba Dr. Manmohan Singh asi Rajya Sabha gi member amoina washak lokre Mahau Rajasthan gi Rajya Sabha sitta unopposed oina karakibani.